ꯀꯩꯗꯧꯗꯣꯏꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯪꯒꯤꯅ ꯃꯥꯒꯤ ꯑꯃꯦꯔꯤꯀꯥꯅꯣꯌꯦ ꯑꯩꯅ ꯂꯩꯔꯣꯏ ꯀꯄꯨꯆꯤꯅꯣ ꯂꯩꯒꯗ꯭ꯔꯥ ꯀꯣꯐꯤ ꯄ꯭ꯂꯦꯟ ꯀꯣꯐꯤ ꯋꯥꯏꯠ ꯀꯣꯐꯤ ꯌꯥꯔꯦ ꯑꯗꯨꯝ ꯂꯧꯔꯒ ꯑꯥꯏꯁ ꯇꯤꯒꯨꯝꯕꯗꯤ ꯀꯩꯝ ꯂꯩꯔꯔꯣꯏ ꯑꯌꯤꯡꯕ ꯌꯥꯔꯦ ꯑꯌꯤꯡꯕ ꯌꯥꯗꯦ ꯅꯪ ꯌꯥꯔꯦ ꯗꯥꯎ ꯌꯥꯗ꯭ꯔꯦ ꯑꯉꯥꯡꯁꯦ ꯀꯩ ꯇꯧꯖꯩꯅꯣ ꯀꯣꯐꯤ 3 ꯄꯤꯔꯣ ꯑꯗꯨꯅ ꯀꯣꯐꯤꯅ ꯍꯥꯟꯅ ꯄꯤꯕꯤꯔꯣ ꯑꯗꯣ ꯑꯗꯒꯤ ꯄꯣꯛ ꯐ꯭ꯔꯥꯏꯠ ꯔꯥꯏꯁ ꯑꯃ ꯄꯤꯔꯣ ꯑꯗꯨꯒ ꯄꯣꯛꯀꯤꯁꯦ ꯆꯤꯂꯤ ꯒ꯭ꯔꯦꯚꯤ ꯑꯃꯒ ꯂꯧꯔꯣ ꯈꯪꯗꯦ ꯀꯩ ꯇꯧ ꯌꯥꯔꯦ ꯄꯣꯛ ꯆꯤꯂꯤ ꯒ꯭ꯔꯦꯚꯤ ꯑꯃꯒ ꯀꯣꯐꯤꯗꯣ ꯍꯥꯟꯅ ꯊꯛꯑꯒ ꯁꯤ ꯑꯇꯣꯞꯄ ꯌꯥꯔꯦ ꯀꯣꯟꯅ ꯑꯍꯨꯝ ꯑꯇꯣꯞꯄ ꯏꯁꯤꯡ ꯑꯃꯒ ꯃꯣꯏꯁꯦ ꯑꯃꯅ ꯍꯣꯡꯕꯅꯦ ꯃꯣꯏꯗꯤ ꯍꯥꯎꯁꯨ ꯍꯥꯎꯕꯅꯦꯕꯀꯣ ꯑꯆꯥꯄꯣꯠꯁꯨ ꯑꯗꯨꯝ ꯌꯥꯝ ꯍꯥꯞꯄꯛꯄꯅꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯎꯠꯂꯛꯇ꯭ꯔꯤꯅꯤꯅ ꯈꯪꯗꯦꯀꯣ ꯑꯩ ꯉꯥꯛꯇꯪ ꯃꯀꯣꯛꯇꯤ ꯍꯧꯋꯤ ꯃꯣꯏ ꯑꯆꯥꯄꯣꯠ ꯌꯥꯝ ꯍꯣꯡꯕꯅꯦ ꯑꯆꯥꯄꯣꯠꯁꯨ ꯍꯣꯡꯉꯤ ꯍꯥꯎꯁꯨ ꯍꯥꯎꯋꯤ ꯑꯗꯒꯤ ꯑꯗꯨꯝ ꯌꯥꯝꯅꯁꯨ ꯍꯥꯞꯄꯅꯦ ꯄ꯭ꯂꯦꯠꯇ ꯐꯨꯜ ꯀꯥꯏꯕ ꯁꯛꯐꯝꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯥꯏꯇꯦꯝ ꯑꯁꯤꯅ ꯕ꯭ꯔꯦꯛꯐꯥꯁ ꯑꯥꯏꯇꯦꯝ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯕꯦꯁꯀꯤ ꯁꯣꯝꯒꯤ ꯕꯦꯁ ꯅꯠꯇꯦ ꯁꯣꯝ ꯃꯌꯥꯝ ꯈꯛꯇꯅꯤ ꯌꯦꯡꯉꯣꯕ ꯊꯥꯡꯒꯄꯥꯠ ꯑꯅ ꯂꯩꯕꯗꯣ ꯁꯒꯣꯜꯕꯟꯒꯤ ꯕꯤꯖꯣꯔꯗ ꯊꯥꯡꯒꯄꯥꯠ ꯑꯔꯣꯏꯕꯗ ꯊꯥꯡꯒꯄꯥꯠ ꯑꯔꯣꯏꯕ ꯃꯆꯤꯟ ꯍꯥꯏꯗꯣꯏꯔꯥ ꯃꯅꯤꯡ ꯍꯥꯏꯗꯣꯏꯔꯥ ꯃꯅꯤꯡꯅꯦ ꯀꯩꯅꯣꯅꯦ ꯃꯅꯤꯡ ꯍꯥꯏꯗꯣꯏꯅꯦ ꯇꯦꯔꯥꯔꯣꯝ ꯊꯪꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯍꯣꯇꯦꯜ ꯊꯥꯡꯒꯄꯥꯠ ꯃꯃꯤꯡ ꯑꯅꯤ ꯁꯨꯗꯦ ꯊꯥꯡꯒꯄꯥꯠ ꯍꯥꯏꯔꯒ ꯁꯤꯈꯛꯇꯪ ꯂꯩꯔꯦꯕ ꯍꯣꯇꯦꯜꯁꯦ ꯍꯣꯡꯕꯅꯦ ꯌꯦꯡꯉꯨꯇꯣ ꯍꯣꯡꯁꯨ ꯍꯣꯡꯕ ꯍꯥꯎꯁꯨ ꯍꯥꯎꯕ ꯑꯗꯒꯤ ꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯄꯪꯂꯥꯞꯅ ꯆꯠꯇ꯭ꯔꯁꯨꯀꯣ ꯁꯤꯗ ꯂꯣꯏꯅ ꯐꯪꯉꯦꯕ ꯁꯨꯝ ꯕꯖꯥꯔ ꯆꯠꯂꯨꯕꯅꯦ ꯇꯦꯕꯜ ꯃꯆꯥ ꯑꯃꯈꯛ ꯂꯩꯕ ꯑꯗꯨ ꯍꯜꯂꯛꯄꯗ ꯋꯥꯔꯦ ꯀꯩꯅꯣꯝ ꯆꯥꯁꯦꯅ ꯃꯤ ꯌꯥꯝ ꯇꯥꯝ ꯆꯠꯇ꯭ꯔꯁꯨ ꯁꯤꯗ ꯑꯗꯨꯝ ꯆꯥꯔꯁꯦꯅ ꯃꯐꯝꯒꯁꯦ ꯌꯦꯡꯉꯨꯇꯣ ꯄꯥꯔꯇꯤ ꯇꯧꯐꯝꯒ ꯌꯥꯝ ꯅꯥꯟꯅ ꯂꯩꯁꯤ ꯎꯗ꯭ꯔꯣꯁꯦ ꯕꯥꯔꯗꯦ ꯀꯩꯅꯣꯝ ꯃꯆꯥ ꯑꯃ ꯀꯩꯅꯣꯝꯃ ꯐꯪꯁꯟ ꯄꯥꯡꯊꯣꯛꯀꯦ ꯈꯣꯠꯇꯣꯛꯀꯦ ꯍꯥꯏꯔꯁꯨ ꯑꯗꯒꯤ ꯏꯁꯩ ꯉꯥꯛꯇꯪ ꯁꯛꯇꯣꯛꯀꯦ ꯍꯥꯏꯔꯁꯨ ꯒꯤꯇꯔꯒ ꯊꯝꯕꯗꯤ ꯅꯍꯥꯟꯃꯨꯛ ꯂꯩꯍꯧꯕꯅꯤ ꯉꯁꯤꯗꯤ ꯒꯤꯇꯔ ꯄꯤꯔꯣ ꯍꯥꯏꯗꯤ ꯄꯤꯔꯛꯀꯗ꯭ꯔꯥ ꯏꯁꯩ ꯁꯛꯐꯝꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯦ ꯌꯥꯝ ꯏꯪ ꯂꯥꯎꯅ ꯗꯦꯀꯣꯔꯦꯁꯟꯒꯁꯦ ꯌꯥꯝ ꯅꯥꯟꯅ ꯐꯖꯅ ꯂꯩꯔꯦꯀꯣ ꯑꯉꯥꯡ ꯌꯥꯎꯔ ꯂꯥꯛꯑꯁꯨ ꯑꯉꯥꯡ ꯐꯝꯐꯝꯒ ꯊꯝꯃꯤꯁꯤꯗꯤ ꯃꯤ ꯑꯉꯥꯡ ꯄꯤꯛꯄ ꯆꯦꯟꯕꯗꯣ ꯑꯉꯥꯡ ꯐꯝꯐꯝꯒ ꯊꯝꯃꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯆꯥꯅꯕꯅ ꯌꯦꯡꯍꯟꯅꯕꯅ ꯋꯥꯁꯔꯨꯝꯒꯁꯨ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯗ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯁꯦ ꯑꯩ ꯁꯛ ꯎꯍꯟꯕꯤꯔꯤ ꯀꯔꯝꯕ ꯑꯣꯏꯗꯣꯏꯁꯤꯗ ꯅꯠꯇ꯭ꯔꯥ ꯌꯥꯗꯦ ꯑꯥꯏꯐꯣꯟꯗ ꯁꯤ ꯐꯣꯇꯣ ꯅꯝꯅꯕꯅꯤ ꯁꯤꯅ ꯐꯣꯇꯣ ꯅꯝꯍꯧꯗꯁꯨ ꯅꯝꯅꯕ ꯑꯣꯟꯊꯣꯛꯑ ꯇꯣꯉꯥꯟꯅ ꯕꯖꯥꯔ ꯆꯠꯂꯨꯕꯅꯦ ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯇꯦꯕꯜ ꯃꯆꯥ ꯑꯃ ꯂꯩꯔꯨꯕ ꯋꯥꯔꯦꯅꯀꯣ ꯆꯥꯁꯦ ꯆꯪꯉꯛꯄꯅꯤꯗ ꯀꯣꯐꯤ ꯊꯛꯍꯧꯔꯃꯤꯅꯦ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯕ ꯆꯥ ꯊꯛꯄ ꯍꯥꯏꯔꯅꯤꯀꯣ ꯐꯥꯁꯅꯤ ꯃꯣꯕꯥꯏꯜ ꯐꯥꯁꯅꯤ ꯑꯩ ꯄꯨꯔꯛꯑꯦꯕꯨ ꯈꯪꯍꯧꯗꯦ ꯚꯤꯗꯤꯑꯣ ꯀꯟꯅ ꯅꯝꯃꯤꯉꯩꯗ ꯚꯤꯗꯤꯑꯣ ꯑꯣꯏꯕꯩ ꯇꯧꯁꯟꯅꯗꯅ ꯑꯩ ꯏꯟꯖꯜꯂꯛꯏꯁꯤꯕꯨ ꯊꯕꯛ ꯑꯃ ꯀꯗꯥꯏ ꯏꯟꯖꯜꯂꯣ ꯚꯤꯗꯤꯑꯣꯁꯤꯗ ꯆꯤꯅꯤꯗꯣ ꯍꯥꯞꯄ ꯍꯥꯏꯕꯅꯦ ꯚꯤꯗꯤꯑꯣ ꯑꯣꯏꯕꯩ ꯃꯥ ꯊꯕꯛ ꯐꯕ ꯁꯥꯗꯅ ꯏꯟꯖꯜꯂꯛꯏ ꯆꯤꯅꯤꯗꯣ ꯍꯥꯞꯄ ꯍꯥꯏꯕ ꯆꯤꯅꯤ ꯍꯥꯞꯄꯣꯏ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏ ꯀꯩꯅꯣ ꯁꯤꯗꯅ ꯀꯩ ꯂꯩꯔꯤꯅꯣ ꯃꯤ ꯆꯪꯈ꯭ꯔꯤꯁꯦ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯃꯩꯇꯩꯒꯤ ꯍꯤꯌꯥꯡ ꯍꯤꯔꯦꯟꯗ ꯍꯥꯞꯄꯦꯀꯣ ꯗꯤꯖꯥꯏꯟ ꯑꯣꯏꯍꯜꯂꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯄꯣꯠꯁꯨ ꯑꯗꯨꯝ
ꯎꯠꯅꯤꯡꯕ ꯍꯥꯞꯅꯤꯡꯕ ꯐꯖꯔꯦꯀꯣ ꯁꯤꯗ ꯍꯣꯇꯦꯜꯗ ꯑꯣꯏꯔꯒꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏꯁꯦ ꯔꯨꯝꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯁꯨꯝ ꯃꯤꯇꯤꯡ ꯀꯩꯅꯣꯃ ꯀꯦꯕꯤꯟ ꯍꯥꯏꯒꯗ꯭ꯔꯥ ꯄꯥꯔꯇꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯦꯄꯔꯦꯠ ꯑꯣꯏꯔꯒ ꯇꯧꯅꯤꯡ ꯇꯥꯔꯁꯨ ꯁꯣꯝꯗ ꯁꯨꯝ ꯂꯩꯔꯦꯅ ꯑꯗꯒꯤ ꯁꯤꯗꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯆꯠꯂꯨꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯇꯨꯡꯗ ꯏꯟꯅꯔꯛꯏꯅꯤꯀꯣ ꯁꯤ ꯍꯨꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯃꯤꯒꯤ ꯏꯁꯄꯦꯁꯇꯨꯒ ꯇꯨꯝꯊꯗꯅꯒ ꯅꯪ ꯀꯩꯗꯧꯔꯤꯕ ꯑꯗꯨꯗ ꯅꯪꯒꯤ ꯇꯨꯝꯐꯝꯗꯨꯗ ꯏꯁ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯒꯤ ꯂꯩꯇ꯭ꯔꯒꯗꯤꯅꯦ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯕꯨꯀꯤꯡ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯕ ꯑꯗꯨꯒ ꯃꯦꯝ ꯍꯣꯏꯅ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯇꯧꯒꯦꯁꯨ ꯌꯥꯏ ꯁꯣꯏꯔꯣꯏꯗꯕ ꯄꯥꯝꯃꯒꯗꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯑꯃ ꯂꯥꯛꯑꯁꯨ ꯁꯨꯝ ꯄ꯭ꯔꯥꯏꯚꯦꯁꯤ ꯄꯥꯝꯕꯒꯨꯝꯕ ꯑꯗꯨꯝ ꯆꯪꯕꯤꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯃꯦꯝꯅ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯑꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯥꯔꯚꯤꯁ ꯆꯥꯔꯖꯁꯦ ꯑꯗꯨꯝ 200 300 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯦꯛꯁꯇ꯭ꯔꯥꯗ ꯑꯥ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯈꯣꯠꯄꯁꯤꯗꯒꯤ ꯑꯗꯨꯗꯩ ꯃꯊꯛꯇ ꯅꯠꯇꯕ ꯑꯦꯛꯁꯇ꯭ꯔꯥꯗ ꯍꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯍꯪꯉꯦ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯄꯥꯝꯕꯗꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯇꯧꯋꯦ ꯑꯗꯨꯗ ꯁꯤꯁꯦ ꯑꯃꯇꯪꯅꯤꯅꯀꯣ ꯀꯣꯟꯅꯗꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯕꯨꯛꯀꯨꯝꯕ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯊꯥꯛꯄ ꯌꯥꯏꯗꯅ ꯑꯩꯈꯣꯏꯅ ꯔꯤꯖꯥꯞꯅ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯅꯣꯡꯃꯗꯨꯒꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯇꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯁꯨ ꯇꯝ ꯌꯥꯎꯋꯦ ꯉꯝꯗꯦꯕ ꯃꯣꯏꯗꯣ ꯈꯨꯗꯛꯇ ꯂꯥꯛꯑ ꯑꯗꯨꯝ ꯆꯪꯕꯁꯨ ꯌꯥꯎꯋꯦꯕ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯗꯤ ꯑꯗꯩꯗꯤ ꯂꯩꯕ ꯅꯨꯃꯤꯠꯇꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯆꯪꯕꯁꯨ ꯌꯥꯎꯋꯦ ꯇꯧꯋꯦ ꯁꯣꯝꯁꯦ ꯁꯤꯅ ꯏꯪꯂꯤꯁꯅꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯁꯣꯝꯁꯤꯅ ꯀꯩꯅꯣ ꯇꯨꯝꯃꯤ ꯃꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔ ꯂꯩꯕ ꯅꯨꯡꯉꯥꯏꯅ ꯍꯨꯏꯅꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄ ꯍꯧꯔꯝꯃꯦ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯄꯣꯛ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯗꯒꯤ ꯁꯤꯅ ꯄꯣꯛ ꯒ꯭ꯔꯦꯚꯤ ꯍꯥꯏꯕ ꯄꯣꯛ ꯆꯤꯂꯤ ꯄꯣꯛ ꯆꯤꯂꯤ ꯁꯣꯁ ꯆꯠꯂꯨ ꯌꯥꯗꯦꯁꯦ ꯆꯠꯂꯨ ꯌꯥꯗꯦꯁꯦ ꯌꯥꯝ ꯀꯤ ꯍꯥꯏ ꯇꯧꯔꯤꯁꯦ ꯀꯨꯟꯊꯈ꯭ꯔꯦ ꯆꯠꯂꯣ ꯍꯥꯏꯕꯗ ꯀꯨꯟꯊꯈ꯭ꯔꯤꯁꯦ चलो है तुम चलो ꯃꯣꯏꯁꯤꯒꯤ ꯃꯄꯨꯁꯤꯒꯤ ꯃꯊꯛ ꯃꯄꯨꯁꯤꯒꯤ ꯃꯣꯏꯁꯤ ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏ ꯃꯣꯏꯁꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯁꯥꯏꯗ ꯑꯗꯨꯝ ꯌꯨꯝꯕꯨꯁꯤꯒꯤ ꯍꯨꯏꯅꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏ ꯁꯦ ꯃꯨꯊꯔꯣ ꯌꯦꯜꯂꯣ ꯌꯦꯜꯂꯣ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯌꯦꯡꯉꯨ ꯈꯔ ꯊꯥꯡꯖꯜꯂꯨ ꯎꯔꯦ ꯎꯔꯦ Massage. Amiga. ꯀꯥꯔꯦ ꯅꯣꯡꯅ ꯃꯪꯕꯁꯤꯅ ꯍꯥꯎꯔꯅꯤ ꯆꯔꯥ ꯋꯥꯟꯕ ꯑꯗꯨꯃꯥꯏꯅ ꯆꯥꯊꯔꯒꯦ Ay, tiga, jangan. Parang chicken hawin. Kok hotel 장사 깎게 돼. Chicken burger musun tahu kan? Chicken burger sih orang. ꯑꯩꯒꯤꯅꯦ Burger dah ngau bang lain. ꯑꯂꯨꯒ 나 지금 신경 쓸게. Alu dah ngau bang itu dia. Hai kalian yang cek kayak gini. Kita kasih damai aja. Mayang ꯌꯥꯝ ꯌꯦꯡꯉꯥꯟ Kalian sang dia tu.
hai đứa à? Ăn rồi. Chai ra nè. Bên bukan aja ya. Ini sampai juta rồi. Nanti saat aku udah saat aku. Ini sampai juta rồi phải đúng không? Đây, đây tặng hai đi được. Juta itu lah. Kenal nih ya. Ngay cái này bên nó cái rồi. Cái này. Ngon. Đã xong. Thôi, làm cái. Đúng rồi. Ini nanti yang apa lah? Cái này từng đây làคนอะไรกันสภาพมันจะทำให้ปาดสมัยเองแต่มันอิงนั่นหน่วยเนี่ยดึงเลยสมเด็จทำกระปัดเลยสมเด็จภาษาอังกฤษก็ได้สมเด็จนะเสียภาษาอะไรนี่พอเลยดมมายาวเงินสิ่งที่มันตั้งสิ่งที่เราชื่ออะไรดีกว่า